Ngasi tarik taruk irai numit asigi rasipal pisari. Mesh Rashigi oina thabak tawbada thajaba yaba pangal leiba numitni. Anauba thabak hoba yagani afaba numitni. Bris Rashigi oina imung manungi tengbang hengalakani panduna lairamba senpham phangani. Mithun Rashigi oina aruba che chang sing siksilu lalol itiki wari saba yagani khwang nungairoi. Karkat Rashigi oina nathak thongba singi tengbang phangani sel thungi pibam tapna phagatkani. Singha Rashigi oina ki amauda sading tawdrabadi sel thungi pibam phagani imung manungda muknaba tawganu muknaba laigani. Kaina Rashigi oina ariba thabak ingkhangsing loisinba ngamgani sel thungi maramda hena khanjinganu. Tula Rashigi oina nungsi nungongi lambi harau tayamba laigani mina thajaba pirakkadori tanganu khwang nungairoi amadi khanau nungairoi. Brisik Rashigi oina sakudaba yeknaba singna khudongthiba thokhangadaba lei pungning nungsiba laksilu. Danu Rashigi oina punsi lambigi anauba khudong chaba phangani maru mapangi tengbang phangani. Makar Rashigi oina thabak kana su nombagi kanaba phangani. Office ki senior singna thagat piba laigani. Kumbha Rashigi oina miyamna ikai khopnabiba hengatkani sel thungi pibam phagatchaba piri phiral mamai chumgani. Mina Rashigi oina wakhal thokpa matamni sel thungi chading hengatkadori khong kaya nungairoi.